Kuki volunteer ni chignaba mari fare ngasi police CRPF amasung AR gi combined force na pi molding amasung lalon wifi gi intervillage road tagi kulai paiba village volunteer group ki keder ni chignaba mioi mari fare hari fare basing di kangchup ki pat bung khuldagi thangkho mang khongsai yangkhai ga mathoi new kaithal manbi gi mong bung tongne dagi psycholet khongsai ni fu lunmin thang dim ngai kunga taret amasung kamgolal khongsai kunthani hari makoi mari maksel munaba amasung khusu khulai pai duna crime sing chathabada chenaba mioi sing ni haina chignaba sing ni haidi litanda dongmai kamnaba thingba ngamdre numidang dagi ahing fawba kapna kre ama sokle ngarang numidang fawba ukrul district litan PS na konba mafam sing da leiba chingi furuf ani gi marakta onsen aduna nongmai kamnaba gi thokdok thorakli basi chahi sigi hokhiba February tarik ki numidang da litan sarai khongda tangkhul amasung kuki furuf ani gi yu thaksilaba mioi kharagi marakta thokhiba khana chainaba thokdok tagi makha samtharakhibani थौदो अदु थोखिबदगी फुरुपनिगी मरक्ता उंखनरक्तुना हौजिक फावदा ओरिबा फिबम असी लाक्सिनबनी हादुना उख्रुलगी डिस्ट्रिक्ट मैजिस्ट्रेट ना कर्फ्यू गी अथेंग मथमखिबदा नतना लेंगा की माइकैदगिसु इंटरनेट मोबाइल डाटा सर्विस ना चिंगबा फावबा थिंजिनुना होनकी मसिगी मथक्ता लेंगा की माइकैदगिसु अहेनबा स्टेट अमसुंग सेंट्रल फोर्सिंग डिप्लॉय तौदुना फुरुपनिगी मरक्ता खुथोंगनदनबा अकनबा थबक लौखलकली हाइना फोंदोकलिबनी Chairak hana ngarang numidang pung mapalom tarak pada litan PS na konba mongko chepu amadi lengang chingi marakta nongmai maru ama kapagi makhol miyam na taki haina pau che sina police tagi phangba pau na haidi nongmai kapagi makhol takraba matungda ngaihak makha taraktana leiraklaba matung numidang pung 10 rom tarakpada amu hana mafam anisigi chingi saruk sengda nongmai maru khara kapagi makhol amu hana taki nongmai kapagi makhol tabadagi litan area bungak selakliba CRPF personal singna nongthakta searchlight kap khattuna yengki CRPF na searchlight kap khalakpadagi nakalani mangna makhata na nongmai kamna khide numidang pung 12 rom tarakpada amu hana mongko chepu lengang ching amadi sarka fungi chingi saruk singda nongmai kapagi makhol amu hana taki mafam sing asida nongmai kapagi makhol tarabasu nakalani ma kimiyoi sing aso apan yawbagi paulei khide haidi nongyai matung pung aniga minute kunlom tarakpada nongmai kapagi makhol takhidraba matungda su CRPF na searchlight kap khatuna yengsin ki haidi amarom da litan PS na konba jalenbung da leiba kuki CSO working committee ukrul gi cherol amadadi ngarang nungthil pung 3 rom tarak pada mongko chepu gi search ta chatpa micham singda seki bunglom degi nongmai kapse lakpada ngamkho hen khongsai koba micham ama maha ki khubak ta nongmai maruna panduna sokhi asiguma micham singda tamna na chatharak pathawung asi yaningde haina phongdorakli lai khidraba manaw nupagi chahi taragani thoi sudribi macha nupi bu nongmaina ki halaga ikai khumdaba manghan bikiba mioi ko na chahi kun gi phadok pikre ngasi dagina chahi taret longi mamang kumja 2019 gi July 19 gi nungthil pung 2 rom tarakpada khakta natana thengkhang khara da pokmina balai khidraba manaw nupa naram ibungo gi chahi taraga mathoi ga tha manga amasung numi taraga manga ri ni khaktamak su ki bipiklibi macha nupi bu nongmai utuna ki halaga ikai khumnaba manghan bikhibani haiduna lamfel pata leiba just W tonel maitei gi first track special code number 2 Manipur na tha asigi marida lauthokiba judgment amasung order da mara leire haikraba mioi ama chahi kun gi phadok pikre numit asida ko na mara leire haiduna lauthoklaba matung asi pangthokhiba sentence hearing gi matungina pokso a ki section 6 ki makhada chahi kun gi phadok piraba mioi asigi maming naurem Bisambor yang kaya mapan apok palay kidraba en Ibothem kawi khongjom PS na kon baten tha khunjaw dagini ngasi gi sentence hearing da mahak pu chahi kun gi phadok pi bada natana IPC section 506 amasung arms ki section 271 gi makhada mathang sena chahi ama amasung chahi ahong gi phadok su pi ki puna phadok ahum asiga loinana mangna fine oina lupa lak ama amasung lupa lising manga gi senfam sing su pi gadabani pokso eki makhada fine oina pi gadaba lupa lak ama gi senfam asidagi lupa lising humfu na victim nupi macha asigi layeng bada changkhiba sel sing amasung rehabilitation gi damak pi gadabani senfam asi mahangna piba ngamdrabadi phadoki madam tha taruk sangdokani hairi aduga IPC section 506 amasung arms eki section 271 gi matung ina fine oina pigadaba lupa lising manga gi senfam sing asisu piba ngamdrabadi mahaki phadoki madam tha amamam sangdokani tongan ba section ahungi makhada phadok piraba so hairiba phadok sing asigi matam punna chatkani mahak pu case asiga mari lainana phaduna thamkiba chahi ahum amasung numit 12 ni di phadoki matam asigi dagi kakthagani haina su korna khangan ki panba yabadi tha asigi mari da mahak pu mara leiri hana lauthoki ba numita korna pokso eki section 33(8) amasung pokso rule 2020 gi rule 9245 ki matung ina lupa lak manga gi senfam victim nupi macha asigi mental trauma gi damak pinanaba mari leinaba sing da direction pi khibani Amit Shahna border da chatuna security gi fibam yengsen gadawri Manipur da lakadra haiba laikai tadri leiba sida ain kaina changsilagliba infiltrator sing dagi ngakthungnabagi damak home minister Amit Shah leiba asigi tongan ba border area sing da chatuna
ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ ꯐꯤꯚꯝ ꯌꯦꯡꯁꯤꯟꯒꯗꯧꯔꯤ ꯑꯗꯨꯕꯨ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍꯒꯤ ꯈꯣꯡꯆꯠ ꯑꯁꯤꯗ ꯃꯅꯤꯄꯨꯔꯗ ꯂꯥꯛꯇꯨꯅ ꯏꯟꯗꯣ ꯃꯦꯟꯃꯥꯔ ꯉꯝꯈꯩ ꯄꯔꯤꯡꯗ ꯂꯧꯈꯠꯂꯤꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯃꯦꯖꯔꯁꯤꯡ ꯑꯁꯤ ꯌꯦꯡꯁꯤꯟꯒꯗꯧꯔꯤꯕ꯭ꯔꯥ ꯍꯥꯏꯕ ꯑꯗꯨꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯇꯝꯕ ꯉꯝꯗꯅ ꯂꯩꯔꯤ꯫ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯂꯨꯆꯤꯡꯕ NDAꯒꯤ ꯂꯩꯉꯥꯛ ꯑꯁꯤꯅ ꯂꯩꯕꯥꯛ ꯑꯁꯤꯗ ꯑꯥꯏꯟ ꯀꯥꯏꯅ ꯆꯪꯁꯤꯜꯂꯛꯂꯤꯕ ꯏꯟꯐꯤꯜꯇ꯭ꯔꯦꯇꯔꯁꯤꯡꯗꯒꯤ ꯉꯥꯛꯊꯣꯛꯅꯕ ꯑꯃꯗꯤ ꯑꯥꯏꯟ ꯀꯥꯏꯅ ꯂꯩꯔꯤꯕ ꯏꯃꯤꯒ꯭ꯔꯦꯟꯠꯁꯤꯡ ꯗꯤꯇꯦꯛ ꯇꯧꯗꯨꯅ ꯗꯤꯄꯣꯔꯠ ꯇꯧꯅꯕꯒꯤ ꯄꯥꯏꯈꯠꯂꯛꯂꯤꯕ ꯈꯣꯡꯊꯥꯡꯁꯤꯡꯒꯤ ꯃꯅꯨꯡ ꯆꯟꯅ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍꯒꯤ ꯈꯣꯡꯆꯠ ꯑꯁꯤ ꯆꯠꯀꯗꯕꯅꯤ ꯍꯥꯏꯔꯤ꯫ ꯂꯩꯉꯥꯛꯀꯤ ꯃꯀꯣꯛ ꯊꯣꯡꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯗ ꯌꯨꯝꯐꯝ ꯑꯣꯏꯗꯨꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅ꯭ꯌꯨꯁ ꯑꯦꯖꯦꯟꯁꯤ ꯑꯃꯅ ꯇꯧꯔꯛꯄ ꯔꯤꯄꯣꯔꯠ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯔꯥꯖꯁꯊꯥꯟ, ꯒꯨꯖꯔꯥꯠ, ꯇ꯭ꯔꯤꯄꯨꯔꯥ ꯑꯃꯗꯤ ꯋꯦꯁ ꯕꯦꯡꯒꯜꯗ ꯆꯠꯇꯨꯅ ꯉꯝꯈꯩ ꯄꯔꯤꯡꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯦꯖꯦꯟꯁꯤꯁꯤꯡꯅ ꯂꯧꯈꯠꯂꯤꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯃꯦꯖꯔꯒꯤ ꯈꯣꯡꯊꯥꯡ ꯌꯦꯡꯁꯤꯟꯒꯅꯤ ꯍꯥꯏꯈꯤ꯫ ꯂꯥꯛꯂꯤꯕ ꯊꯥ ꯑꯁꯤꯒꯤ 23ꯗ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍ ꯏꯟꯗꯣ ꯄꯥꯀꯤꯁꯇꯥꯟ ꯉꯝꯈꯩ ꯄꯔꯤꯡꯗ ꯂꯩꯔꯤꯕ ꯁꯟꯗꯨꯗ ꯆꯠꯇꯨꯅ ꯕꯣꯔꯗꯔ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯂꯧꯈꯠꯂꯤꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯃꯦꯖꯔꯒꯤ ꯐꯤꯚꯝ ꯌꯦꯡꯁꯤꯟꯒꯗꯧꯔꯤ꯫ ꯈꯣꯡꯆꯠ ꯑꯁꯤꯗ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍꯅ BSF ꯄꯔꯁꯅꯦꯜꯁꯤꯡꯒ ꯍꯛꯊꯦꯡꯅꯅ ꯎꯅꯗꯨꯅ ꯃꯈꯣꯏꯅ ꯊꯦꯡꯅꯔꯤꯕ ꯑꯋꯥꯕ ꯈꯨꯗꯣꯡꯆꯥꯗꯕꯁꯤꯡꯒꯤ ꯃꯇꯥꯡꯗꯁꯨ ꯀꯨꯞꯅ ꯈꯟꯅꯒꯅꯤ ꯍꯥꯏꯔꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍꯅ ꯆꯤꯌꯔ ꯂꯧꯗꯨꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯔꯤꯚꯤꯌꯨ ꯃꯤꯇꯤꯡ ꯑꯃ ꯄꯥꯡꯊꯣꯛꯀꯗꯧꯔꯤ꯫ ꯂꯥꯛꯂꯤꯕ ꯊꯥ ꯑꯁꯤꯒꯤ 28ꯗ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍꯅ ꯒꯨꯖꯔꯥꯠꯇ ꯆꯠꯇꯨꯅ ꯕꯣꯔꯗꯔ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ ꯊꯧꯗꯥꯡ ꯂꯧꯔꯤꯕ BSF ꯑꯥꯎꯠꯄꯣꯁꯠꯁꯤꯡꯒꯤ ꯐꯤꯚꯝ ꯌꯦꯡꯁꯤꯟꯒꯅꯤ꯫ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯉꯝꯈꯩ ꯄꯔꯤꯡꯗ ꯆꯠꯇꯨꯅ ꯉꯝꯈꯩ ꯄꯔꯤꯡꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ ꯐꯤꯚꯝ ꯌꯦꯡꯁꯤꯟꯕꯒꯤ ꯈꯣꯡꯆꯠ ꯑꯁꯤꯒꯤ ꯃꯅꯨꯡ ꯆꯟꯅ ꯂꯥꯛꯂꯤꯕ ꯖꯨꯟ 5ꯗ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍꯅ ꯇ꯭ꯔꯤꯄꯨꯔꯥꯗ ꯆꯠꯇꯨꯅ ꯏꯟꯗꯣ ꯕꯪꯒ꯭ꯂꯥꯗꯦꯁ ꯕꯣꯔꯗꯔꯒꯤ ꯐꯤꯚꯝ ꯌꯦꯡꯁꯤꯟꯒꯗꯧꯔꯤ꯫ ꯑꯋꯥꯡ ꯅꯣꯡꯄꯣꯛꯀꯤ ꯃꯅꯨꯡ ꯆꯟꯕ ꯁ꯭ꯇꯦꯠ ꯑꯃ ꯑꯣꯏꯔꯤꯕ ꯇ꯭ꯔꯤꯄꯨꯔꯥ ꯑꯃꯗꯤ ꯕꯪꯒ꯭ꯂꯥꯗꯦꯁꯀꯤ ꯉꯝꯈꯩ ꯄꯔꯤꯡꯗ ꯑꯥꯏꯟ ꯀꯥꯏꯅ ꯏꯟꯐꯤꯜꯇ꯭ꯔꯦꯇꯔꯁꯤꯡ ꯆꯪꯁꯤꯜꯂꯛꯄꯒꯤ ꯊꯦꯡꯅꯔꯤꯕ ꯏꯁꯨ, ꯗ꯭ꯔꯒ ꯇ꯭ꯔꯥꯐꯤꯀꯤꯡ ꯑꯃꯗꯤ ꯀ꯭ꯔꯣꯁ ꯕꯣꯔꯗꯔ ꯏꯂꯤꯒꯦꯜ ꯑꯦꯛꯇꯤꯚꯤꯇꯤꯁꯤꯡ ꯑꯁꯤꯗꯒꯤ ꯉꯥꯛꯊꯣꯛꯅꯕꯒꯤꯗꯃꯛ ꯂꯩꯔꯤꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯄꯔꯁꯅꯦꯜꯁꯤꯡꯒ ꯍꯛꯊꯦꯡꯅꯅ ꯎꯅꯗꯨꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ ꯐꯤꯚꯝ ꯌꯦꯡꯁꯤꯟꯒꯅꯤ ꯍꯥꯏꯔꯤ꯫ ꯑꯁꯤꯗ ꯅꯠꯇꯅ ꯂꯥꯛꯂꯤꯕ ꯑꯇꯦꯟꯕ ꯃꯇꯝ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍꯅ ꯃꯈꯥ ꯇꯥꯅ ꯋꯦꯁ ꯕꯦꯡꯒꯜꯗ ꯆꯠꯇꯨꯅ ꯉꯝꯈꯩ ꯄꯔꯤꯡꯗ ꯂꯧꯈꯠꯂꯤꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯃꯦꯖꯔꯒꯤ ꯐꯤꯚꯝ ꯌꯦꯡꯁꯤꯟꯒꯅꯤ ꯍꯥꯏꯔꯤ꯫ ꯑꯃꯔꯣꯝꯗ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯉꯁꯤ ꯐꯥꯎꯕ ꯀꯔꯝꯕ ꯃꯇꯝꯗ ꯂꯣꯏꯁꯤꯟꯗꯨꯅ ꯇꯪꯗꯨ ꯂꯩꯇꯥꯕ ꯍꯟꯖꯤꯜꯂꯛꯀꯅꯤ ꯍꯥꯏꯕ ꯉꯝꯗꯅ ꯂꯩꯔꯤꯕ ꯃꯅꯤꯄꯨꯔꯒꯤ ꯀꯟꯐ꯭ꯂꯤꯛ ꯑꯁꯤ ꯏꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯟꯠ ꯑꯃꯗꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯠꯁꯤꯡꯅ ꯃꯔꯝ ꯑꯣꯏꯔꯒ ꯊꯣꯛꯄꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯏꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯟꯠ ꯑꯃꯗꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯠꯁꯤꯡ ꯑꯁꯤ ꯂꯝꯗꯝ ꯑꯁꯤꯗꯒꯤ ꯃꯔꯨ ꯐꯪꯅ ꯇꯛꯊꯣꯛꯈꯤꯒꯗꯕꯅꯤ ꯍꯥꯏꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ CSO ꯑꯃꯗꯤ ꯂꯩꯕꯥꯛ ꯃꯤꯌꯥꯝꯅ ꯈꯣꯜꯂꯥꯎ ꯂꯥꯎꯗꯨꯅ ꯂꯥꯛꯂꯤ꯫ ꯑꯁꯤꯗ ꯅꯠꯇꯅ ꯃꯅꯤꯄꯨꯔ ꯑꯃꯗꯤ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯉꯝꯈꯩ ꯄꯔꯤꯡꯗ ꯆꯪꯁꯤꯜꯂꯛꯂꯤꯕ ꯏꯟꯐꯤꯜꯇ꯭ꯔꯦꯇꯔ ꯑꯃꯗꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯀ꯭ꯔꯣꯁ ꯕꯣꯔꯗꯔ ꯏꯂꯤꯒꯦꯜ ꯑꯦꯛꯇꯤꯚꯤꯇꯤꯁꯤꯡ ꯑꯁꯤꯗꯒꯤ ꯉꯥꯛꯊꯣꯛꯅꯕ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯑꯊꯨꯕ ꯃꯇꯝꯗꯒꯤ ꯍꯧꯗꯨꯅ ꯊꯕꯛ ꯄꯥꯏꯈꯠꯀꯗꯕꯅꯤ ꯍꯥꯏꯅ ꯇꯛꯁꯤꯟꯗꯨꯅ ꯂꯥꯛꯂꯤ꯫ ꯃꯤꯌꯥꯝꯅ ꯏꯟꯗꯣ ꯃꯦꯟꯃꯥꯔ ꯉꯝꯈꯩ ꯄꯔꯤꯡꯗ ꯆꯠꯊꯔꯤꯕ ꯏꯂꯤꯒꯦꯜ ꯑꯦꯛꯇꯤꯚꯤꯇꯤꯁꯤꯡ ꯑꯁꯤ ꯊꯤꯡꯅꯅꯕ ꯃꯇꯝ ꯀꯌꯥꯒꯤ ꯃꯃꯥꯡꯗꯒꯤ ꯈꯣꯜꯂꯥꯎ ꯀꯌꯥ ꯂꯥꯎꯗꯨꯅ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯇ ꯇꯛꯁꯤꯜꯂꯗꯨꯅ ꯂꯥꯛꯂꯕꯁꯨ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍꯒꯤ ꯕꯣꯔꯗꯔ ꯑꯦꯔꯤꯌꯥꯁꯤꯡꯗ ꯆꯠꯀꯗꯧꯔꯤꯕ ꯈꯣꯡꯆꯠ ꯑꯁꯤꯗ ꯃꯅꯤꯄꯨꯔ ꯌꯥꯎꯗꯕ ꯍꯥꯏꯕꯁꯤ ꯃꯅꯤꯄꯨꯔꯗ ꯊꯦꯡꯅꯔꯤꯕ ꯏꯟꯐꯤꯜꯇ꯭ꯔꯦꯇꯔ ꯑꯃꯗꯤ ꯗ꯭ꯔꯒ ꯇ꯭ꯔꯥꯐꯤꯀꯤꯡꯒꯤ ꯏꯁꯨ ꯑꯁꯤ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯂꯨꯝꯅ ꯂꯧꯗꯕꯒꯤꯔ ꯍꯥꯏꯕ ꯑꯗꯨ ꯑꯆꯧꯕ ꯋꯥꯍꯪ ꯑꯃ ꯑꯣꯏꯔꯤ꯫ ꯏꯔꯥꯡ ꯊꯣꯛꯍꯜꯂꯛꯄ ꯌꯥꯕ ꯄꯣꯁꯠ 3,300 ꯂꯧꯊꯣꯛꯈ꯭ꯔꯦ ꯔꯥꯖꯤꯚ꯫ ꯁꯦꯟꯁꯤꯇꯤꯚ ꯑꯣꯏꯕ ꯀꯝꯃ꯭ꯌꯨꯅꯦꯜꯒꯤ ꯏꯔꯥꯡ ꯊꯣꯛꯍꯜꯂꯛꯄ ꯌꯥꯕ ꯄꯣꯁꯠ 5,406 ꯂꯣꯝ ꯃꯁꯛ ꯈꯪꯗꯣꯛꯄꯒ ꯂꯣꯏꯅꯅ ꯄꯣꯁꯠ 3,300 ꯔꯣꯝ ꯂꯧꯊꯣꯛꯈ꯭ꯔꯦ ꯍꯥꯏꯅ ꯗꯥꯏꯔꯦꯛꯇꯔ ꯖꯦꯅꯔꯦꯜ ꯑꯣꯐ ꯄꯨꯂꯤꯁ DGP ꯔꯥꯖꯤꯚ ꯁꯤꯡꯍꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ 1st ꯕꯠꯇꯥꯂꯤꯌꯟ ꯃꯅꯤꯄꯨꯔ ꯔꯥꯏꯐꯜꯁ ꯄꯦꯔꯦꯗ ꯒ꯭ꯔꯥꯎꯟꯗ ꯄꯥꯡꯊꯣꯛꯈꯤꯕ ꯐ꯭ꯂꯦꯒ ꯑꯣꯐ ꯇꯧꯕꯒꯤ ꯊꯧꯔꯝꯗ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯍꯥꯏꯈꯤ꯫ ꯍꯧꯈꯤꯕ ꯆꯍꯤ 2023ꯗꯒꯤ ꯍꯧꯔꯒ ꯉꯁꯤ ꯐꯥꯎꯕꯗ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯅ ꯄꯦꯖ 187 ꯌꯥꯎꯅ ꯑꯦꯀꯥꯎꯟꯠ ꯀꯌꯥ ꯑꯃꯁꯨ ꯕ꯭ꯂꯣꯛ ꯇꯧꯈꯤ꯫ ꯄꯣꯁꯠ ꯂꯧꯊꯣꯛꯄ ꯑꯃꯗꯤ ꯑꯦꯀꯥꯎꯟꯠ ꯕ꯭ꯂꯣꯛ ꯇꯧꯕꯒꯤ ꯊꯕꯛ ꯑꯁꯤ ꯁ꯭ꯇꯦꯠ IT ꯗꯤꯄꯥꯔꯠꯃꯦꯟꯠ, ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯏꯂꯦꯛꯇ꯭ꯔꯣꯅꯤꯛꯁ ꯑꯦꯟꯗ ꯏꯟꯐꯣꯔꯃꯦꯁꯟ ꯇꯦꯛꯅꯣꯂꯣꯖꯤꯒ ꯄꯨꯟꯅ ꯈꯨꯠꯁꯝꯅꯔꯒ ꯇꯧꯈꯤꯕꯅꯤ꯫ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯌꯨꯝꯅꯥꯝ ꯈꯦꯝꯆꯥꯟꯅ ꯉꯁꯤ ꯐ꯭ꯂꯦꯒ ꯑꯣꯐ ꯇꯧꯈꯤꯕ ꯑꯦꯗꯚꯥꯟꯁ ꯑꯣꯏꯔꯕ ꯑꯅꯧꯕ ꯃꯈꯜꯒꯤ ꯚꯦꯍꯤꯀꯜ 477 ꯂꯣꯝ ꯑꯗꯨꯒꯤ ꯆꯥꯗ 54ꯗꯤ ꯆꯤꯡꯒꯤ ꯂꯝꯁꯤꯡꯗ ꯁꯤꯖꯤꯟꯅꯒꯅꯤ ꯑꯗꯨꯒ ꯂꯦꯝꯍꯧꯔꯤꯕꯁꯤꯡꯅ ꯇꯝꯄꯥꯛ ꯂꯝꯗ ꯁꯤꯖꯤꯟꯅꯒꯅꯤ꯫ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯅ ꯁ꯭ꯇꯦꯠ ꯑꯁꯤꯕꯨ ꯇꯪꯗꯨ ꯂꯩꯇꯥꯅ ꯂꯩꯕ ꯉꯝꯍꯟꯅꯕꯒꯤ ꯄꯥꯟꯗꯝꯗ ꯄꯥꯏꯈꯠꯂꯛꯄ ꯊꯕꯛ ꯊꯧꯔꯝꯁꯤꯡꯒꯤ ꯃꯅꯨꯡ ꯆꯟꯅ ꯂꯣꯅ ꯌꯥꯗꯕ ꯃꯑꯣꯡꯗ ꯁꯦꯟꯈꯥꯏ ꯊꯨꯝꯈꯥꯏ ꯇꯧꯔꯝꯕ ꯃꯤꯑꯣꯏ ꯆꯤꯡ ꯑꯃꯗꯤ ꯇꯝꯄꯥꯛ ꯂꯝꯗꯒꯤ ꯄꯨꯟꯅ ꯃꯤꯑꯣꯏ 1,000 ꯔꯣꯝꯁꯨ ꯐꯥꯒꯠꯄ ꯉꯝꯈꯤ꯫ ꯂꯣꯏꯅꯅ ꯑꯦꯟꯇꯤ ꯗ꯭ꯔꯒ ꯀꯦꯝꯄꯦꯟꯒꯤ ꯃꯅꯨꯡ ꯆꯟꯅ ꯃꯤꯑꯣꯏ 300 ꯂꯣꯝ ꯐꯥꯒꯠꯄ ꯉꯝꯈꯤ꯫ ꯃꯤꯑꯣꯏ 300 ꯂꯣꯝꯗꯅ ꯀꯦꯁ ꯔꯦꯖꯤꯁꯇꯔ ꯇꯧꯈꯤ꯫ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯄꯨ ꯍꯦꯟꯅ ꯃꯄꯥꯡꯒꯜ ꯀꯟꯈꯠꯍꯟꯅꯕꯒꯤ ꯄꯥꯟꯗꯝꯗ ꯅꯦꯁꯅꯦꯜ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯒꯥꯔꯗ NSGꯒꯤ MOU ꯑꯃ ꯇꯧꯅꯗꯨꯅ ꯑꯈꯟꯅꯕ ꯇ꯭ꯔꯦꯅꯤꯡ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯇꯧꯕ ꯍꯧꯔꯒꯅꯤ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯛꯈꯤ꯫ ꯑꯦꯛꯁ ꯒ꯭ꯔꯦꯁꯤꯌꯥ ꯄꯤꯕ ꯑꯃꯁꯨꯡ NIAꯗ ꯁꯤꯟꯅꯕ ꯅꯠꯇꯅ ꯑꯦꯛꯁꯟ ꯂꯧꯈꯠꯄ ꯉꯝꯗꯕ ꯕꯤꯖꯦꯄꯤꯒꯤ ꯂꯥꯡꯗ ꯃꯤꯌꯥꯝꯅ ꯊꯨꯕꯤꯒꯅꯨ ꯇꯤꯂꯣꯇꯃꯥ꯫ ꯍꯧꯖꯤꯛ ꯃꯤꯆꯝ ꯐꯥꯖꯤꯟꯅꯗꯨꯅ ꯊꯝꯅꯕꯒꯤ ꯂꯨꯔꯕ ꯇꯥꯟꯐꯝ ꯑꯁꯤ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯍꯥꯏꯔꯗꯨꯅ ꯅꯥꯀꯜ ꯑꯅꯤꯃꯛꯅ ꯐꯥꯖꯤꯟꯗꯨꯅ ꯊꯝꯅꯔꯛꯂꯤꯕ ꯃꯤꯆꯝꯁꯤꯡ ꯇꯦꯛꯇ ꯀꯥꯏꯗꯅ ꯊꯥꯗꯣꯛꯄꯤꯔꯛꯎ ꯍꯥꯏꯅ ꯑꯄꯤꯜ ꯇꯧꯔꯗꯨꯅ ꯊꯣꯛꯂꯤꯕ ꯃꯤꯆꯤ ꯃꯤꯅꯥꯒꯤ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤꯒꯤ ꯑꯦꯛꯁ ꯒ꯭ꯔꯦꯁꯤꯌꯥ ꯄꯤꯕ ꯑꯃꯗꯤ NIAꯗ ꯁꯤꯟꯅꯕ ꯅꯠꯇꯅ ꯑꯍꯦꯟꯕ ꯊꯕꯛ ꯑꯃꯠꯇ ꯂꯧꯈꯠꯄ ꯉꯝꯗꯅ ꯕꯤꯖꯦꯄꯤꯅ ꯂꯨꯆꯤꯡꯕ ꯂꯩꯉꯥꯛꯀꯤ ꯂꯥꯡꯗ ꯃꯤꯌꯥꯝꯅ ꯊꯨꯕꯤꯒꯅꯨ ꯍꯥꯏꯅ MPCCꯒꯤ ꯚꯥꯏꯁ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯇꯤꯂꯣꯇꯃꯥ ꯂꯣꯏꯇꯣꯡꯕꯝꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯉꯁꯤ ꯀꯣꯡꯒ꯭ꯔꯦꯁ ꯚꯕꯟꯗ ꯄꯥꯡꯊꯣꯛꯄ ꯄꯥꯎꯒꯤ ꯃꯤꯐꯝꯗ ꯋꯥꯐꯝ ꯑꯁꯤ ꯐꯣꯡꯗꯣꯛꯂꯗꯨꯅ ꯃꯍꯥꯛꯅ ꯍꯥꯏ ꯕꯤꯖꯦꯄꯤꯒꯤ ꯂꯩꯉꯥꯛ ꯑꯁꯤꯅ ꯃꯅꯤꯄꯨꯔꯒꯤ ꯍꯧꯖꯤꯛ ꯑꯣꯏꯔꯛꯂꯤꯕ ꯐꯤꯚꯝꯁꯤꯗ ꯀꯔꯤ ꯀꯔꯝꯕ ꯃꯁꯛ ꯊꯣꯛꯄ ꯊꯕꯛ ꯇꯧꯈꯤꯕ ꯂꯩꯔꯕꯒꯦ ꯍꯥꯏꯕꯁꯤ ꯑꯆꯧꯕ ꯋꯥꯍꯪ ꯑꯃ ꯑꯣꯏꯔꯛꯂꯦ ꯍꯥꯏꯈꯤ꯫ ꯕꯤꯖꯦꯄꯤꯅ ꯍꯨꯔꯥꯟꯕ ꯃꯇꯨꯡ ꯃꯩꯔꯤꯡꯕꯒꯤ ꯊꯧꯑꯣꯡ ꯆꯠꯊꯗꯨꯅ ꯂꯩꯔꯤꯕꯁꯤ ꯈꯨꯗꯛꯇ ꯇꯣꯛꯄꯤꯔꯣ꯫ ꯂꯝꯗꯝꯁꯤꯒꯤ ꯑꯣꯏꯔꯛꯂꯤꯕ ꯐꯤꯚꯝ ꯑꯁꯤ ꯀꯅꯥꯅ ꯀꯔꯤ ꯍꯥꯏꯔꯒ ꯃꯇꯤꯛ ꯆꯥꯕ ꯊꯕꯛ ꯂꯧꯈꯠꯀꯗꯒꯦ ꯍꯥꯏꯕꯁꯤ ꯃꯤꯌꯥꯝꯗ ꯆꯃꯝꯅꯕ ꯄꯣꯛꯄ ꯃꯇꯥꯡ ꯐꯥꯎꯕ ꯌꯥꯎꯔꯛꯂꯦ꯫ ꯍꯧꯈꯤꯕ ꯊꯥ 2-3 ꯑꯁꯤꯗ ꯊꯣꯛꯈꯤꯕ ꯄꯥꯝꯗꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤ
ꯃꯤꯑꯣꯏꯕꯒꯤ ꯃꯤꯅꯨꯡꯁꯤꯒꯤ ꯋꯥꯡꯃꯗ ꯆꯠꯊꯔꯛꯄ ꯊꯧꯑꯣꯡꯁꯤꯡꯅꯤ ꯑꯁꯨꯛ ꯀꯨꯏꯅ ꯃꯤꯆꯝꯁꯤꯡ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯛꯂꯕꯁꯨ ꯕꯤꯖꯦꯄꯤꯅ ꯂꯨꯆꯤꯡꯕ ꯂꯩꯉꯥꯛꯅ ꯊꯥꯗꯣꯛꯅꯕ ꯐꯣꯡꯗꯣꯔꯛꯄ ꯊꯦꯡꯅꯗ꯭ꯔꯤ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦꯁꯨ ꯃꯁꯤꯒꯤ ꯄ꯭ꯔꯣꯇꯦꯛꯁꯟ ꯑꯦꯛꯀꯤ ꯃꯈꯥꯗ ꯊꯕꯛ ꯂꯧꯈꯠꯇ꯭ꯔꯤ ꯃꯔꯝ ꯑꯁꯤꯅ ꯂꯝꯗꯝꯁꯤꯒꯤ ꯃꯤꯔꯣꯜ ꯃꯅꯤꯡ ꯍꯜꯂꯕꯅꯤ ꯍꯥꯏꯕꯁꯤ ꯀꯥꯎꯕꯤꯒꯅꯨ ꯍꯥꯏꯈꯤ ꯅꯒꯥꯁꯤꯡꯅ ꯂꯥꯟꯗꯥꯔꯛꯈ꯭ꯔꯦ ꯍꯥꯏꯅ ꯃꯔꯥꯜ ꯁꯤꯔꯛꯂꯤ ꯀꯨꯀꯤ ꯖꯣ ꯀꯝꯃ꯭ꯌꯨꯅꯤꯇꯤꯁꯤꯡꯕꯨ ꯇꯥꯔꯒꯦꯠ ꯇꯧꯗꯨꯅ ꯃꯣꯡꯀꯣ ꯆꯦꯄꯨꯗ ꯃꯥꯏꯀꯩ ꯀꯌꯥꯗꯒꯤ ꯅꯒꯥꯁꯤꯡꯅ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯇꯨꯅ ꯂꯥꯟꯗꯥꯔꯛꯈ꯭ꯔꯦ ꯍꯥꯏꯅ ꯋꯥꯔꯀꯤꯡ ꯀꯃꯤꯇꯤ ꯀꯨꯀꯤ CSO ꯎꯈ꯭ꯔꯨꯜꯅ ꯆꯥꯎꯅ ꯃꯔꯥꯜ ꯁꯤꯔꯛꯈ꯭ꯔꯦ ꯋꯥꯔꯀꯤꯡ ꯀꯃꯤꯇꯤ ꯀꯨꯀꯤ CSO ꯎꯈ꯭ꯔꯨꯜꯅ ꯐꯣꯡꯗꯣꯔꯛꯈꯤꯕꯒꯤ ꯃꯇꯨꯡꯏꯟꯅ May 24ꯒꯤ ꯆꯧꯔꯥꯛꯅ ꯅꯨꯃꯤꯗꯥꯡ ꯄꯨꯡ 10 ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗ ꯂꯤꯇꯥꯟ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯅ ꯀꯣꯟꯕ ꯑꯦꯁ ꯂꯣꯍꯣ ꯇꯥꯡꯈꯨꯜ ꯚꯤꯂꯦꯖ ꯂꯩꯉꯥꯡꯆꯤꯡ ꯑꯃꯗꯤ ꯁꯔꯀꯥꯐꯨꯡ ꯚꯤꯂꯦꯖ ꯃꯌꯥ ꯅꯛꯅ ꯂꯩꯕ ꯂꯥꯏꯂꯣꯟ ꯔꯤꯟꯁ ꯁꯤꯀꯤꯕꯨꯡꯗꯒꯤ ꯃꯥꯏꯀꯩ ꯈꯪꯗꯅ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯇꯨꯅ ꯂꯥꯟꯗꯥꯔꯛꯈꯤꯕꯅꯤ ꯅꯨꯃꯤꯠ ꯑꯗꯨꯃꯛꯀꯤ ꯅꯨꯡꯊꯤꯜ ꯄꯨꯡ 4 ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗꯁꯨ ꯃꯣꯡꯀꯣ ꯆꯦꯄꯨꯗ ꯂꯥꯏꯂꯣꯟ ꯔꯤꯟꯁ ꯁꯤꯀꯤꯕꯨꯡꯗꯒꯤ ꯑꯦꯇꯦꯛ ꯆꯠꯊꯔꯛꯈꯤ ꯑꯦꯇꯦꯛ ꯑꯗꯨꯗ ꯉꯝꯈꯣꯂꯦꯜ ꯈꯣꯡꯁꯥꯏ ꯀꯧꯕ ꯃꯤꯆꯝ ꯑꯃ ꯃꯈꯨꯠꯇ ꯄꯥꯟꯗꯨꯅ ꯁꯣꯛꯈꯤ ꯅꯥꯒꯥꯅ ꯀꯨꯀꯤ ꯖꯣ ꯀꯝꯃ꯭ꯌꯨꯅꯤꯇꯤꯁꯤꯡꯕꯨ ꯇꯥꯔꯒꯦꯠ ꯇꯧꯗꯨꯅ ꯆꯠꯊꯔꯛꯂꯤꯕ ꯑꯦꯇꯦꯛꯁꯤꯡ ꯑꯁꯤ ꯌꯥꯝꯅ ꯐꯖꯕ ꯂꯥꯂꯣꯡ ꯆꯠꯊꯗꯨꯅ ꯂꯥꯟꯗꯥꯔꯛꯈꯤꯕꯅꯤ ꯑꯗꯨꯕꯨ ꯃꯣꯡꯀꯣ ꯆꯦꯄꯨꯗ ꯂꯩꯔꯤꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁ 8 ꯁꯨꯕ ꯕꯤꯍꯥꯔ ꯔꯦꯖꯤꯃꯦꯟꯠꯁꯤꯡꯅ ꯃꯇꯝ ꯆꯥꯅ ꯌꯦꯡꯁꯤꯟꯕꯤꯍꯧꯕꯗꯒꯤ ꯊꯣꯛꯍꯟꯅꯤꯡꯗꯕ ꯊꯧꯗꯣꯛꯁꯤꯡꯗꯒꯤ ꯉꯥꯛꯊꯣꯛꯄ ꯉꯝꯍꯧꯈꯤꯕꯅꯤ ꯃꯗꯨꯒꯤꯗꯃꯛ 9 ꯁꯨꯕ ꯕꯤꯍꯥꯔ ꯔꯦꯖꯤꯃꯦꯟꯠꯀꯤ ꯄꯔꯁꯣꯅꯦꯜꯁꯤꯡꯕꯨ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯏ ꯂꯩꯉꯥꯛꯅ ꯑꯁꯤꯒꯨꯝꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤ ꯃꯈꯥ ꯇꯥꯅ ꯊꯣꯛꯇꯅꯕꯒꯤꯗꯃꯛ ꯂꯧꯈꯠꯐꯝ ꯊꯣꯛꯄ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡꯁꯤꯡ ꯂꯧꯈꯠꯄꯤꯅꯕ ꯗꯤꯃꯥꯟ ꯇꯧꯔꯛꯂꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯀꯨꯀꯤ ꯁ꯭ꯇꯨꯗꯦꯟꯠ ꯑꯣꯔꯒꯅꯥꯏꯖꯦꯁꯟ KSOꯅ ꯚꯤꯖꯨꯑꯦꯜ ꯌꯨꯠ ꯀ꯭ꯂꯕꯁꯤꯡ KSO ꯌꯨꯅꯤꯠꯁꯤꯡꯗ ꯎꯈ꯭ꯔꯨꯜ ꯗꯤꯁꯇ꯭ꯔꯤꯛट ꯑꯃꯗꯤ ꯀꯥꯝꯖꯣꯡꯒꯤ ꯖꯨꯔꯤꯗꯤꯛꯁꯟꯒꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯔꯤꯕ ꯃꯐꯝꯁꯤꯡ ꯑꯁꯤ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯕ ꯂꯝꯁꯤꯡꯅꯤ ꯍꯥꯏꯅ ꯈꯨꯗꯛꯇ ꯁꯥꯏꯟꯕꯣꯔꯗꯁꯤꯡ ꯊꯦꯠꯅꯕ ꯑꯃꯗꯤ ꯚꯤꯂꯦꯖ ꯑꯦꯟꯇ꯭ꯔꯤꯁꯤꯡ ꯑꯃꯁꯨꯡ ꯑꯦꯛꯖꯤꯠ ꯄꯣꯏꯟꯠꯁꯤꯡꯗ ꯏꯗꯨꯅ ꯊꯝꯒꯗꯕꯅꯤ ꯍꯥꯏꯅ ꯑꯀꯟꯕ ꯌꯥꯊꯪ ꯄꯤꯈ꯭ꯔꯦ ꯍꯥꯏꯔꯤ ꯂꯣꯏꯅꯅ ꯋꯥꯔꯀꯤꯡ ꯀꯃꯤꯇꯤ ꯀꯨꯀꯤ CSO ꯎꯈ꯭ꯔꯨꯜꯅ ꯃꯅꯤꯄꯨꯔ ꯑꯃꯗꯤ ꯁꯦꯟꯇ꯭ꯔꯦꯜ ꯒꯚꯔꯟꯃꯦꯟꯠꯅ ꯀꯨꯀꯤ ꯖꯣ ꯀꯝꯃ꯭ꯌꯨꯅꯤꯇꯤꯁꯤꯡꯕꯨ ꯄ꯭ꯔꯣꯇꯦꯛ ꯇꯧꯕ ꯉꯝꯗ꯭ꯔꯦ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯔꯛꯈ꯭ꯔꯦ ꯍꯥꯏꯔꯤ ꯐꯤꯂꯤꯄꯤꯟꯁꯇ ꯕꯤꯜꯗꯤꯡ ꯅꯤꯡꯈꯥꯏꯕꯗ ꯁꯤꯕ ꯃꯤꯒꯤ ꯃꯁꯤꯡ 4 ꯁꯨꯈ꯭ꯔꯦ ꯐꯤꯂꯤꯄꯤꯟꯁꯇ ꯁꯥꯕ ꯂꯣꯏꯗ꯭ꯔꯤꯕ ꯕꯤꯜꯗꯤꯡ ꯑꯃ ꯅꯤꯡꯈꯥꯏꯕꯗ ꯁꯤꯕ ꯃꯤꯒꯤ ꯃꯁꯤꯡ 4 ꯁꯨꯈ꯭ꯔꯦ ꯑꯃꯁꯨꯡ ꯃꯤꯑꯣꯏ 18 ꯊꯤꯕ ꯈꯪꯗ꯭ꯔꯤ ꯍꯥꯏꯅ ꯑꯣꯊꯣꯔꯤꯇꯤꯁꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯀꯣꯅꯨꯡ ꯃꯅꯤꯂꯥꯒꯤ ꯑꯋꯥꯡꯗ ꯑꯦꯟꯖꯦꯂꯦꯟ ꯁꯤꯇꯤꯗ ꯃꯊꯣꯜ 4ꯒꯤ ꯕꯤꯜꯗꯤꯡ ꯑꯗꯨꯒꯤ ꯑꯇꯦꯛ ꯑꯀꯥꯏ ꯃꯈꯥꯗꯒꯤ ꯔꯦꯁꯀ꯭ꯌꯨꯌꯔꯁꯤꯡꯅ ꯅꯤꯡꯊꯧꯀꯥꯕ ꯅꯨꯃꯤꯠꯇ ꯌꯥꯝꯗ꯭ꯔꯕꯗ ꯃꯤꯑꯣꯏ 6 ꯂꯧꯊꯣꯛꯈ꯭ꯔꯦ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯑꯃꯗꯤ ꯃꯍꯥꯛꯄꯨ ꯂꯧꯊꯣꯛꯈꯤꯕ ꯃꯇꯝ ꯑꯗꯨꯗ ꯃꯤꯍꯨꯜ ꯂꯩꯔꯝꯈꯤ ꯑꯗꯨꯕꯨ ꯀꯣꯟꯅ ꯁꯤꯈꯤ ꯑꯇꯣꯞꯄ ꯑꯃꯅ ꯅꯟꯁꯤꯟꯗꯨꯅ ꯂꯩꯔꯤꯉꯩ ꯑꯗꯨꯗ ꯀꯥꯔꯗꯤꯌꯥꯛ ꯑꯦꯔꯦꯁ ꯇꯧꯈꯤ ꯀ꯭ꯔꯤꯎꯁꯤꯡꯅ ꯑꯇꯦꯛ ꯑꯀꯥꯏ ꯃꯈꯥꯗꯒꯤ ꯑꯇꯣꯞꯄ ꯃꯤꯑꯣꯏ ꯑꯃꯁꯨ ꯆꯤꯡꯊꯣꯛꯈꯤ ꯑꯃꯁꯨꯡ ꯃꯁꯥ ꯈꯪꯕ ꯉꯝꯗ꯭ꯔꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯔꯦꯁꯀ꯭ꯌꯨꯌꯔꯁꯤꯡꯅ ꯊꯤꯕ ꯈꯪꯗ꯭ꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯃꯅꯨꯡꯗ ꯅꯤꯡꯈꯥꯏꯈꯤꯕ ꯕꯤꯜꯗꯤꯡ ꯑꯗꯨꯒꯤ ꯃꯆꯦꯠ ꯃꯀꯥꯏꯁꯤꯡꯅ ꯄꯥꯟꯈꯤꯕ ꯕꯖꯦꯠ ꯏꯟꯒꯤ ꯃꯅꯨꯡꯗ ꯂꯩꯈꯤꯕ ꯃꯂꯦꯁꯤꯌꯟ ꯇꯨꯔꯤꯁ ꯑꯃꯅꯤ ꯏꯟ ꯑꯗꯨꯗ ꯑꯇꯣꯞꯄ ꯒꯦꯁ ꯑꯃꯁꯨ ꯁꯣꯛꯈꯤ ꯑꯗꯨꯕꯨ ꯃꯍꯥꯛ ꯆꯦꯟꯊꯣꯛꯍꯧꯈꯤ ꯍꯥꯏꯅ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯅ ꯍꯥꯏꯈꯤ